Kumar Laktuna May Sakliba Dugi Film Yangshin Ki, May Sakpagi Thoudokta Aduda School Aduda Tamliba Nupi Macha Maheroi Nipan Wantharakhre Rims Hospital da Chaklakpagi Haide. One Mohotsab Kumai Saruk Ama Oina Central Forest Division Impal Sinduna Imagi Mingda U Pambi Amam Tharsi Haiba Pausel Amagalona Ursar Sing Yanthokre Mantipukrida Iba Division Asigi Loisang Mamangda Satakiba Thoram Aduda D4 Impalgi Ganesh Nagaranjan Na Laibak Sinbatungna Bangtokna Bugum Tha Sigi Ahan Basayolda State Asidasu Kumayasi Thoudokta U Pambi Thaba Amadi Yanthokpagi Thaba Asi Sathaduna Lakli Imagi Mingda U Pambi Amam Tharsi Haiba Pausel da U Pambi Gi Kanaba Amadi Mahusagi Khal Ngakna Thamnaba Pandamda Sathariba Kongthang Asigi Manungsana Impal City Gi Akoibada U Pambi Lising Kuntra Hena Nona Thakibagana U Pambi Lising Yankhairomna Miamda Yanthokre Kumayasi Hena Mapung Panaba Miam Nasu Manumda Sanction Latuna U Pambi Tabuki Henabi Tamsi Miamna Usar Sing Department Gi Makedagi Yaribima Kai Pibanganaba Honagani Haina Mahagna Fondoki Creative Circle Ki Trantorex Subat Mapo Kumongi Thoram Ama All Lambulen Road Leva Hotel Imolasta Pangtokre Thomadura Social Scientist Dr. Dhanbir Laisram, JP Women College की former principal Lathori, Creative Circle की senior faculty Harirati, Modern College की professor Bhavananda, DMU की assistant professor Noni Amadi, Creative Circle की founder Herajit Thiamsu, Thoram Aduda Saruk Yaki, Thoram Aduga Mari Lenana Social Scientist Dr. Dhanbir Laisram na phonu kibada, Laibak Amagi Lengak Ama Sakutpa Matamda Educative Makal Ani Sangi Political Executive na Lengakpa Miam Asina vote Karliba Asini Aduga Permanent Executive Asina Bureaucrat Officer Mayam Asini Policy Ama Sema Matamda Officer Mayam Asigi Chawrba Thoudang Kaya Lay Officer Sing Asina Miam Gayamna Nakna Punna Samin Naduna Faza Fazaba Tausil Thorang Taurbadi Leba Ado Sakutpa Tui Hainasu Fondoki Fazaba Tausil Thorang Torbadi Lebaxium Socket Pele Abdul Maram Wedina Moji Semba Koisu Daitale Yabzerm Adubu Thoudokta was Pavadi Yamna Hen commendable of Peggy result late Yamna Sakre MC Soro ISO Sergumadi Yamena Masingam Beruga MPSC Yam Yawe Adu Sumari Watai Saba Kotpa Matamadi Ayambasi Lepaki Yambam Yangi Maga Masagi Magasi Credidum Quina Apamata to the Yobzedre Haidare Handaki Sahi Sida Takibul Lane Maram Weriga Sohalaba Impal Westki Lamsang Kendrigi Manung Sanba Samu Uku Sana Lerta Lengak Mating Pangbada Lamsang Kendrigi MLA workers sing da Kuchabi Kalaga Mateng Pire Tasing Solve Sing da Mateng Pibidre Haina Awaba Tahoriba Imungi Maikegi Fondrokli Samu Uku Sana Lerta Pamising Unabada Tanjam Pramila Kobi Mir Amana Pondok Pada Lena Solam Lava Yum Singi Mateng Pangnabani Haiduna Photo Kaya Kapi Kre Mateng Lapo Matamda MLA workers sing na Makoigi Naknaba Mir Sing Kalaga Pirakpa Uki Mission Mikai Nine Mateng Piba Yaning the Mari Lenaba Department Satlaga Hanglubada Matik Sabu Papum Pirakide Official Singi Makedagi Mateng Pangliba Singdo Pibam Kahena Sokpa or Mani Maset Kara Sokpagi Mateng Latri Haina Pondroki Legang the Piba Mateng Asi Mission Mikai Naidana Pihaning Haina Magna Fondroki Satliba July Tasiki Hokibatang Tarada I think about love Sorepana da Sorepana Mayai Kaba Nisha Yon Missing Ming Mediada Yai Tong the Laktok Singing Manunda Kumbi A Sigi site on Awang Lekai de Leva ex Zilla Parishat member MD Vadet Kiming Panbidikiba Kulekai Asida Samam Pohole Haina the United Costin Club site on Gi Secretary Karam Ibum Sana Fondrokli site on da Nasi Pangtokpa Pau Impam Amada Wahamasi Pungdokivani Ibum Sana Makha Takibda MD Bharat ki
leifamsu moirang sigi kwakta haina panbirakpa loinana mahaki ijat sokpa yaba mawongda miyoi kharana lautunaraga rajati khudong chaba laurabra haina samam hale MD Bharat asi tam anirak jila parishad oina miyam gi seva tawjar aba miyoi ni loinana khul laikai asida asigumba hiram asigi matang da senaba leitri maram aduna sorepa gi maikei dagi kupna thigat piraga MD Bharat saiton awang laikai da leibabu hiram asida sengna generam bathok labadi lup asina ahak paserak pirakpada UKC saiton gi maikei dagi ayet apan amata pijaroi loinana lup asina makhata na drug ki mayokta lakholakpa khongthang khunimakta UKC saiton na sagot kani UKC saiton su drug yonba amasung sagot pasingi mayokta matam supada lei haiki paw infam da UKC saiton gi atai thamising su saruk yaki to lakholakpa khongthang sing khudimak UKC saiton gi maikei dagi su sagot jagani loina UKC saiton su drug yonba amasung sagot pasingi mayokta matam pumbada lei haiduna su media gi thongda lebak miyam gi mafamda sigum katang famda thamjari Dhanamanjuri University gi regular VC registrar amadi staff sing haptaba exam atam sana pangthoktaba amadi haidoktabana Maheroi singi punsi mangnabagi lambi ama oiriba asigi asidagi kanbiyo haina tha asigi mapan thagi Maheroi singna sangsilakliba sara henbagi khongjang ngasiga numit mapani surakpaga loinana DMU gi UG 6th semester tamliba Maheroi singna DM University A block mamangda mai thaduna khongjang sangsin khrei Maheroi singna DMU A block mamangda mai thaduna khongjang sangsin gadawre haibagi paw phangbadagi mafam aduda security force sangsilaktuna mai thandanaba honabada Maheroi singna mangjongna mai edu tharamki Maheroi singna mai thariba adu muthatnaba honabada security force na A block manungda laiba pukhrida ising kanduna mai muthatnaba honarakpada yamlaba Maheroi singna athingba pibadagi security force amadi Maheroi singi marakta chauna mungnaki khongjang asiga mari leinana DMU gi UG Maheroi oinam kevana high university asigi makhada laiba college singna graduate tawriba 6th semester gi Maheroi singi aroiba exam pangthoktaba amadi 5th semester gi exam result haidoktaba maram na University asigi wangma haibadi MU DU amadi ZNU na singba University singda tamna bahonabada CUET fast tawrubasu admission fangde college sing asigi Maheroi singna CUET tharurabasu pass tawbagi wantok leitrei masidi Maheroi singi hak amadi tungi asa manghanbani haibada haimma tholoi maramasina University asigi constituent college tamliba Maheroi sing asina masana honajaduna master tamnanabagi damak University sing gi CUET exam pass tawriba asi arembada tahanbiganu Maheroi singna honariba asigi tawimbal khangboina University asigi VC registrar controller natraga mari leinaba authority na Maheroi singna CUET fast tawriba University singa wari sanabiraga master tamba yanaba senbiu madu nataduna Maheroi singi career mangan batarbadi masida tholokpa apaphattagi daita lengakna pudamani haiki khongjang asigi saruk ama oina down VC down registrar matik saba authority sindokadabani Maheroi gi punsi kangadabani haiba kholau kyasu lauki Federation of Civil Society Organization FOCS Thawal District Committee Reform Tawduna Anova Executive Committee Khankhrei FOCS namdam sigi semelon phagadanduna amadi mipum khudimak senthok leina hingnaba wakhalonda miyamgi thawdang kaya paksana pangthokpa ngamnaba amadi lup asigi organization campaign gi manungsanna FOCS Thawal District Committee Reform Tawbagaloina Anova Executive Committee Khankibani Nakalamurumda Thawal District ki manungsanba Wangjing Kaithel manakta leiba FOCS Thawal District Committee gi office ngarang July 13 gi nungthilda FOCS Manipur gi President TH Manihar Vice President BM Yaima Saha General Secretary Angom Punil Kumar Secretary Organization TH Basudev Amadi KH Khoidum Su Saruk Yaduna Pamkiba Mifamna FOCS District Committee Reform Tawkibani Haire Aam Aadmi Party AFP gi lusingba amadi Delhi gi hanagi Deputy Chief Minister Manish
Sisodia judicial custody the Tambagi Matam July Kunito for Sandokre. Legal policy wato kamari lena mara lervani haiduna Sisodia judicial custody the Thoudokta ngasi aroi bandumini CBI sung Enforcement Directorate ki Special Judge Kaveri Bajewa Bawezana July Kunito for judicial custody the Tambagi Matam Sandokibani video conferencing Kutanga Sisodia court putok labamatung action to Kibani Hairi Sisodiana Bell Pibinava Tarakiba play adusu April Kuntrada Kona Yakidravani CBI sung Enforcement Directorate ka argument court taki adubu order adudi reserve Toduna Tamkre Hairi Uttar Pradesh ki Vairi district ta ngarang nuidang pham Pakiva Nupia Mangasi Ayuta ising the Tana Labor Com the Taudu Lemle Haina, Police na High Cray, ASP Mukesh Sandra Mishran High Kivang Rang Midang, Lakshmi Devi say Kunito Lambi the Gindam to the park, Karab the Puki Highway Pau, Police na Punky, Nupia do Nawab Guns Police Station, Gimadum Sanba, Sadar Nagar the Lavani, Nupia do Hafiz Guns. Area da hatok lamatungda ngasi ayuk lambigi nakanda leba ising thanda leba komam da tawdung larambani imung manung hai kibada Lakshmi Devi na maki cousin sister ga amaga scooty amada yumda halaki bani lambi da karab da tongdu lakba mi kharna namduna kar manung da hapsil laga puki bani imung manung na Hafiganj police station da Nawabganj da leba Monu Gupta Kauba mi amagi mathakta complaint ama lodge tawkre complaint adugi case ma register tawkre amadi thijinbi thabak hore haina police na hairi sanabgi pauda district sports association kaksing the sendana association asge playground sathreba second division football league football 2024 ge ngasi sanaki ba match ani ge ahan ba ground da PFC top sing na KPSC kaksing bu panjal manga amada maiti ba pikre PFC top sing jersey number 10 ice Manitoina match ki minute tra manga tratu kunithoy madi yakhai nipan satpada aduga jersey number 18 KS Rahul na match ki minute tra nipan satpada san ki KPS gi panjaladuna jersey number 13 Y Ranson na match ki minute kuntra ga apa minute ahum satpada san ki bani ngasi gi anisuba ground da KYWAC wagwai amadi TUC thongjau panjalamam sandaru draw satkre KYWAC की पंजलदु जर्सी नंबर 11 गुणचंद्रना मैच की मिनट कुनगा हुमदोय अमदी TUC की पंजलदुना जर्सी नंबर 7 L पुनसिबना मैच की मिनट निफुगा हाफ मिनट मरी चटपदा सन की बने हौजिक अरोयबदा मरोबे पाहुन पिजरी स्टॉप डायरिया कैंपेन 2024 थौरम ngasi डायरेक्टर ऑफ हेल्थ सर्विसेज मणिपुर सिंधुना पांगथोखरे कक्सिंगदा Sing Sing radio station ngasidagi Thoudokta Dr. Lysum Santos Singana Iba basic concepts of human anatomy and physiology cover like among us Thoudokta Loinana Delhi Deputy Chief Minister Manish Sisodia judicial custody Thambagi Matam July Kunintoi Fawa Sandokre Ngasigi Wenadi Image PAODAM15th matang silojiri miamo amukana kurumjari